Chief Minister in Bilan Luchingli ba lengagasig State Cabinet meepham ngasi Ukhrul District Headquarter de Leiba District Mini Secretariat pangthokhre adubo Kuki gi Minister ani meepham adu saruk yakhidre ngasi yuk angan badagi hauna akan ba security gi checks and thoranga loinina Minister MLA amade lengaki mari leina ba official sing Cabinet meepham asida saruk yana ba chatna ba hawrukhrabane Adumakpo Chief Minister in Bilindi Cabinet Mifamasi Sarukyana ba helicopter da chatke Ukhrul town da miyamgi mihut sing asin na thunglabaga mafamaduge miyamna harauta yamna okay hawjuk fawbagi oina ngasi ge Cabinet Mifamadu da kari agenda sing khanagatagi haibagi chap chawa khangba ngamdre ngasi ge Chief Minister amadi Mahaki Council of Ministers sing amasung ruling ki MLA sing ki Ukhrul khongchut asida district asige tonga-tonga mafam sing da lengakna lupa crore kun humdoi hena changna paikhat pa project scheme kun mathoi sangkado na miyamda kusinakhi amate lupa crore nifu mathoi rom changna district asige tonga-tonga mafam sing da paikhat kadaba project scheme kun marisu urep uyung tamkhe ngasi sangga ki ba project sing adugi manungda Ukhrul district headquarter da working women hostel Pauge Girls Hostel Ngaina Pusing Amasung Rins da PHAC Building Sing Sirara Khong Primary School Ring Remhon Primary School Siroi Guest House Ukhrul District Hospital ge Geriatric Ward PHC Lambuida Barracks Type Quarter Amasung Paurai Primary School na chungba sing yaure ngasige Chief Minister na urep uyung tamkhraba project sing adude Fuzam PHAC Ukhrul Police Station Chungai Police Station Jesami Police Station Sangsak Police Station Fungyar Police Station Somdal Police Station amasung Letan Police Station singge tonga-tongan ba makalgi quarter sing yaure ningsing ba yabadi Mege ahum dagi thoklakiba hingsa yauba irang asina maram oiraga Chingi district sing tha manga ram cabinet meepham pangthok ludraba matung ngasigi meepham asina ahanba meepham amane Tungda ngasigi cabinet minister sing amate MLA sing taramna upagi tharama maso pangthokhi yamlabad lamdamudugi miyamna makhoibu taramna okay taramadu da taramna upagi warol pira duna MLA Ram Muivana May haurol dagi hauna may tay amasung tangkul anigi marakta lainarakpa achetpa mari edu sugay na thamki Prime Minister na every district hospital si medical college on thokani haiba lauthokpani na to be funded by Government of India matam amada Ukhrul gi district hospital su medical college si operate onan ba si ekoi mayam gi timani aduga hojigi loishin bada aina hek hauda hai khare Manipur sing da Ukhrul da khwai di education se hauki bani 19th century da aduna yarabadi ekhoi gi Ukhrul da central government central gi Hill University amma recommend tobio ha bisi ai sir da me request tawjani aduga ekhoi power minister Piswachit subsusi da lere kamchong ga Ukhrul gi asom gi international border labor sing se 21 villages are without power ni 21 villages without power kachau phung da hauraga choro phau bise nahan aina Mumbai gi Kharta Foundation haibda hairaga mohoina lemna khayang phung tha dadi solar light happy khare aduga mohoina ronsha roni hasam phung shu lemna solar light pigni hai khare adubu 21 villages di shidi enchon ding amoi government power department masi pinan pa hajaningi aduga ekhoi ching sidi industry siding khat pa yada banina our USP unique selling point sidi tourism destination sini matam amata Ukhrul sisu kamjong sisu tourist destination tawnon ba hujikthi Manipur tourism policy da PK Chan bhajana shemaga the tourism should not be and hujiki tourist circuit haina tawgani haina tawre PPP da private public partnership adui makhada ekoi concept note amadi sir bu thagat ki bani yarabdi NEC da khra recommend tawbiramo sir disu mayam gi pracha gi timani finally haigadra ekoi Ukhrul town se solid waste management leidaba ado Ukhrul ki town sarok si yam mot pase ADC CEO David Kashung now na chillaga comprehensive action plan haina 20 crore gumba yama solid waste management shem khrabani
adu sir ni shu adu any suitable scheme da khra khan biramu finally ekhoi gi more si changba yadrabani na Ukhrul shu kamjong shu international border ni misida tu somra natraga wangli namli choro sida ICP ama hangna na ba integrated check post land port ama hangbine ba haibishi mayam gi dimani sern mashi khara ningshin piramu Amaromda Chief Minister N Birenna Ukhrul gi miyam na makhoi butaram na okpi bagi damak thagat pa phongdok pagaloina district ase gi paikhat kadaba amate paikhat kraba thabak singi matang da sugai na thambaga loina hauji koireba leba ki fibam ase gi matang da mamot ta na khanganki I really feel what the student and the common people is feeling here about the opening of internet. I see am numaite. I nesu hena toning internet kido. Adubo I assure just hardly sang up the numit mga tarung ni mga ire. Sikatang maramdi karigino ay kanda adum Manipur se irang le handagi hona ba group am suyog do banate. Adum irang se le handagi hona ba Kudong saba ma phamada abadu thakat laga aduna tawbani aduna Ukhrul ai chinahan se try su tawjaro re Ukhrul ga senapati ga Tamenglong ga ahum si hangba ya brain adu su moi gi se yaram dreba broadband gi si kano ga senapati dagi la aga khoi gi Ukhrul gi se sumaina ka pu khaina bu oile rem aduna aduk ma difficulties katang lei badagi internet si hangdabani internet hek hangba ga nahan tawrido Imphal da mu ekta aroi bimi leiba yada aduna mayam please aigi site gi khogi TKS ki ka isin law sing aduga tai leibiriba civil organization sai appeal tawjari sanga bada just numit mari mangani mangare aina ai ngarang ai direct ada wari sai adu ada su concern khinan roibo aduna mayam kitang passion Manipur ni hujik thoi beirang si koi well kari haitare am travel time ni adubu hujik mayam gi blessing dagi ishwar gi blessing dagi koi peace hanjal pa hore koi development gi lamda mai onsen ba hore mayam wari sanaba watai sanaba peace lak pa gi lambi da koi yam kanna hona dana hore koi na mayam na su matam puna makta nahan koi tangkul singlaga prayer to birami pastor mayam kumbi raktana aingon the blessing ku birami ne birami adu adungma mayam na leptana dum tawina bai haijari adu ngasigi 2017 da ngasa ha 219 crore ni 35 projects amadu manung da 23 project complete loigre adagi 9 project na huji ongoing ni aduga 3 project ni akhoi phangi matang da matam da some a little politics khara leiram badagi sanction torum da bani adu sigi policy sanction toru kanda hide full complete loirani haiba sima ai mayana thamjage aduga 20th January 2018 da lakhiba cabinet meepham ningsang biramgani Madugi daida 19 December 2018 da chu masida 63 project ni adu 303 crore ni madai tawgibodo madugi manung da 46 crore 212 crore ki project loigre adu ongoing na hoji 17 project ni 92 crore ki means aikoina lapthokcharamba praja singna demand taruka hairam thabuk singse akoi amatta lab out of be habani loina loigiba hujik suriba aduga sanction gi lambi da leiba aduguma ngatani haidina ai thamjage adu development da dei kannabu chaningdre ai tangkhul singda puni nungsiba nahanchi hunpungi ahan mari manga phammaga ahan mari manga phammakanda sahi 33 changna thirakpada aikoi si maitei singsi aikoi gi blood ki isilinaw sing oiramme haina tawkibadu
ꯑꯩꯈꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ ꯑꯩꯗꯤ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯅꯣꯡꯃꯁꯨ ꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯝꯕꯅꯤ ꯂꯩꯔꯨꯝ ꯃꯨꯟꯅꯔꯤꯁꯦ ꯃꯔꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯣꯏꯅ ꯅꯣꯏ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯅ ꯍꯥꯏ ꯂꯩꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯥꯏ ꯑꯩꯈꯣꯏ ꯂꯩꯔꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯃꯔꯝ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯍꯥꯏꯖꯔꯝꯕꯅꯦꯕ ꯍꯥꯟꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯨꯝꯃꯛꯏꯁꯤꯅꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯗꯦꯁꯇꯣꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯁꯤ ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯑꯁꯦꯡꯕ ꯄꯣꯠꯁꯤ ꯊꯣꯛꯂꯛꯀꯅꯤ ngasi tholai si indigenous kanano karino na awa ana thinara isini tampak ta awa ba taba matamda noise de tumba yade laga hangai arai be injang koraga aikoi sidai da awa ba taba matamda kari doro pono ra hing tumba yade kari wali ge sigi relationship se masai tarubhana haiba muibhana haiba dumaina matam khar politically koi we were divided politically adu ngasidi ishwar magi mapandagi aikoi mayam da mana sangbi rega aseng badu kanano achum badu kanano na khangan bir ka ngasidi koi amatto oibe sinna oibagi lambi da satpa horai sin masigi lambi se ishwar na matam sang na puba sembi bo isno hujik soi unpungi da sanga dori ai filana ga dori alaman singmaya moina su opi gani haye aduga aikoi madida maitai singa tangkhul singa khakta gi oiba akoi heritage museum ama maduda da sana na bagi ngasi madasu jatra hulongani maduda da madugi let the people's new generations know it aduga ngasi gi generation amadi lakadaba generation na ikhoigi sigi puari ari base kaudadana machin mana oibagi wakhalda amatta oina punsilaga we indigenous people nagasing leiba mayam aduga atai atopa tribe sigi pon mayam si phajana aikoi punsil lerga santi leina peace oina leiminna bdo madugi ai ishorda nijebani aduga aikoi hujik ngasai kainona haiba koi madam nasu hairame aduga honorable MLA nasu haiba koigi lambi macha macha mayam koila sadaba singdo khara kaidi hapabani thaba haubusu yaurabani black top Ukhrul town road simane adagi haprai wonra town junction dagina masida karora amaga lakh 138 ado ngasai Ukhrul town road sidana karora amaga lakh 34 ade IBR headman hunpung village masi karora ani ga lakh 85 improvement of road from national highway 2022 Kajipang trap ground 2 crore 49 lakhs ado installation of billboard frame sisu alaman sing kharan am serious oina harak podagi sidi paisa yam banate masi masu tawrabani adagi nursing college Ukhrul da sungsoi soidna nursing college hangagani haibasi gi simai lakhok jangbe 12.5 crores ado ngasai gi medical college gi do ai ahan bagi da su ai Ukhrul da priority pi gen khan bani adai da moigi criteria da 200 bedded hospital oigedaba madugi khudong chama pol adubu hujikti honorable prime minister Modi jina each and every hill district singsi masidai da medical college hananabagi facilitate tawni haibagi magi wama thamgibasu leirabani na first priority Ukhrul da imadugi medical college se tawnana ba madu magai nasi health minister su yauri madu note auction biyo aduga proposal thabagida adagi drugs from the bottom of the heart to the civil society to the Ukhruls and the village chiefs nakoina war on drugs ki anti drugs ki campaign am kanna to bibodo I am appreciate awe makha sathabiyo drug na ikoi lakh 3 khak leiba Manipur sida 1.5 lakhs youth affected